Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjari ngasisu mahausango Mutnaidaba Nungshiba homfu daruk suba tangkak amok puduna lakjari mayam punna taminarasi adugi amna sangba lambidu yaukiba khanghaude sambi sanaudo sumangda gari thaujalakpaduda jitendu mangolda phamlambadagi haugatuna harau harau macha amagi mamak nupabu kausilekli lao namada ngasairagi ngaribani arnabsu mamana pirakpa pochaidu mangolduda thangjinduna thammi aduga jitenda khurumi yare janaba loisinaru memtonsu thorakladuna karino ni noibo sida lakpa khudingi sumaina sum purak phaunabro yamankhre ko yamde ma ima sena kai kaino khara hapirakpani hona masido imana saura ina hayu akoina de kem thekpiba ngamde adugumba kamta laite dema jamana na khandokse thembidu angang manakta hana janglekli ritana bija as bhazai aigi janma ngau thibise chap charaba mapung pharaba mawa mahaibado ngasidi oidene inama atma harakan ikaije asengbagi yam sathina bhazai thembi angang du pamkhatuna choppi as kai khunung suna khangdeda aina yumda lairingai matam oinane la oyadraba mi macha nangbo nang hek urubadagi aise jumda ka haning bek ta phawdi nangina nakta sum lainingi asi hairaga hanjin choppi angang macha dusu mamitti uba natte adubu uda ubagum mane chada yengduna machumbaldu nukmi tawrakli inama ayuba mali nukli angangse thida angau bisiri inama di lai khurumba yawu yararoi ko hoi sengdoktribani na yararoi noi jathokduro nati hoise satkrabani adudi inama nathanda lehauba yadoira nene bino lei maningda pi phobo thokibani subon su makhoibu ngairambani masu thorakladuna ibunga ibani hana chalamasi bichaga ima gamaina lakcharasani arnab so hoi haiduna mabai masenu puna thorak minari arnab chatna thaibida tek sama thajeli aina haibado kawba yaroi ko yam thina lemu ko peri tawbagi emoji amaga love emoji ni ga hapjilai thoibi su ure message adu emoji du ubaga noklai masu type tawduna ma thajeli hoiba dupa da shunupi dugi message tu ngai duna leirambani thakibaga send tawkre blue tick ngankre nokfet taramnaga pocket hapjinkre binona bichayawra edana phare ngasai dai inamana ngairabani thengkrani lai hana khurumna rojalo memtona janaba tawsi kona halaga angang do pam as angang se pukhiba yardi phadong hai tha phau phajriba ngang du kai di puba yadoino ne oho aisu puge di haide dana yaradi phadong ni khakane habisiba mama machagi matawduda ritadu nokladuna handribo sidi aida gyan tabaga maluraga thembi noklegli asumna kholladu kimi ayamba loina jungdolduda tellari sunotana haima bicha uda kuire nei jade masaka yamna phaja tho amene dukside ko thembi nokmi hai indom cha hoisu uda ba kuire dungai riba natro nanemna kunandi luna tawbibra thebinaga khumba nangde memtonda sunoda nachen thi haini phaiko phai haisen saharda su asigumba phaba imung leramni di thajade paisa pai ma pai da thamkhraga mi se loina cham pokta pokjaba machagum nei thambiriba aidine ahan badalai ta fam khangma na te mana ga mangau thire mi ajaw asangi imung doda heraije
Bangang thirasu top top magun ama jinjabin icha bichadi. Yana yana ba ngamna ba hekta taukiduni. Memton sunokladuna. Hawjukpude wakal kharadi daraba male. Sunoda hanagumnadi taudri. Yam phaye naraibak yam phai. Ado noigi bungona diluna dawbiba natro. Made kamain tawe mi phabra. Hoi. Mahasu yam phai. Yam luna su tawbi. Walu de kaino dudi. Nupi akhoi ipuroibabu pharaba kaida wajaruni ge. Khul adugi mi mayamdu machi mi yambagi haunami magi thokpa pangangda ngangne. Khara amadi phana nungsina haibibasu yauri. Khara amadi kaishuluna tawbiramloi lawai khungang nupi mabu achawasangi imungduda minaigum soidana thambiramni hainabasu yauri. Mayam marakta phamlibadu arnabsu yauri shubonga punna. Mangda phamliba nupishing aduna tungda arnab phamli khangdabana moina thokpa ma waridu sanari. Bichasam phaza thoa mene. Hoi. Phazabadi hana daisu bhaji. Dress phajaba setabagi phazapam khangdabai wani. Haujikti kitang warasu taru tananba dress kado sitarabani na phazaba malini. Amana mo ngamdi ngami ko. Mangaw thiwagi mati nupa phaba mahekda nampha pharaga laisiline. Amana mo kaixuluna tawbiramoida janafam khangdana minagi punsida taraga leiramdoine si. Mi mamangdade khoi senjau paibai mungi maungnina mukjabai wani. Amana mo bichari tokro mama memton sena kithel. Ichado luna tawbi majada machagum tawi phakreda ko aduwadana thagatkibasina. Haima Iche, nangbo ngawrabo. Machado nungaina layina haidragadi ichado minaigum thambiyana kamaina haidawrige. Aidine, ataibu khandene. Mai nupaduna bichasibu magi nupiniga haidana hanna gengbiramdaw mandine aide. Thagdo khajik kharaktana tib khetnarisi. Haigumdana nungtigi kappaga leiramdoine. Nupi akhoidi nupana hanna yengbiraktraba loire ko. Nupigi janafam loire haisine. Kaisu hana yengamoy base. As, noisu khaluni. Mi sara majani. Imphal maja. Imphal nupi pejak kapi mayam maraktu dabu. Kaide magi nupi nina hana yengmingdoino. Michina phangbu yengbiramoy. Nungai tida. Khallubada. Kappaga namit kuding lelamdoini ko. Kalakwa ngangnariba adu. Mayumda aphaba maudi sukoi oiraroi. Sanariba wariduna takjarabani. Subon sutaribani sanariba waridu. Arnabdi nukningbani yam sathina. Waridu haubadagi loiba phangba nukningdaba matang amata yaungdrabani. Subon di taba ngamdraba mali. Ngagdang phamamu hairaga thokre. Maithongda nukmi tawjarabasu thamoy manungdadi may haurabani nupado. Atay atopa wadi tokraga Thoibibu yamna hanthana yengbibagi meeting ama yauribadudani masamakki khulgi ningoni. Arna pocketaki phone do lawthoktuna Thoibida call tawrakli. Yamba nangbu kaida lege. Somnakan nupi mayam phamlisida lei jambungdi. Aido somda matai oirapna le. Mamdokki elomda. Oh, tatawga lai minai natro. Leirambani baido thokre. Adudi jambung nathanda nungairamare. Ado tachau kai chakre no. Nangam tala. Aina jangnakpadi nungaidre. Nupi mayam phambani na. Hoi, leiramo. Asi hairaga sanadon sinduna. Iche, jambungi manakdana chatminangsi. Lai khurum lagi na hairani pharak daroidro. Ngakdang watkini. Lao dodi. Nupi anidu arnamna lairiba adomda lai. Ngasaidagi thoibiki phattaba pomba khomjenduna breakfast oiriba nupi singadu thoibi ubada harawnaga kaurakli. Haima, thoibiya, nangdi yam phajatho amena dungaina laiba maliko. Marawama irei leiba wangangni thoibidi kaisu khangjaba natte jamna dumak khomdorakli. Hoi nama. Nupi amana mo.
Nate, nang bolaing da lakbro. Thaibi adusu icham chamna khumlakli. Lakdi nama. Wai du khak hairamlaga nupising adugi mapalan thoktuna maningda phamliba Arnab ki manakta changsilakli. Nupising adusu matung onthokhtuna yenglakpada Arnab leiramba ubada amana amada phat phat yengne. Haima, mai nupada oiramalene. As taramdana. Ngasai ri sanariba wari mayamdo. Taruhe, lapnarisidi. Moi masenu maning onthokhtuna loini yengnarai. Arnab, makut animang poketo hamchillaga tapna hawgalai nokmi. Sanana. Yamba, nungairi ko. Arnab sunoglai. Mingagdula lihain bakhang labaso semdok pangamdrabani. Hoine, nungairi. Sanado sugatladuna. As, ay di yamba nga dungkaw ni ko. Arnab sunoglagli. Thaibi na. Nathanda boring Germany. Judida, panadum nungairi. Ado, tatawdi. Aswayda leramgani. Ngagtang leramo na harambani. Ado nangbo chaklama bo. Choktana uida. Lamdeda. Sinay ja tawrin haraunda na breakfast utawidi. Sana nokladuna. Ipam ja tawrin na ahinga tumdabi tawriraba. Thaibi sunokladuna. Dogde. Chaklama sayro ko. Hekta chelaga chaba yaba malayrudoini. Wana khangjinganu ko. Horen lekthara khonti chadoi seini. Angang siyeng sinbidena nanemna ko singduna ise jotpirage haidoiba. Thaibi ikairap tawraduna. Mina lamde hairaga. Kaida phamino nangbo. Thaibi shumakut hairap thinduna moina phamliba mafamdu tagli. Ngaihaki matung lain khurumbadu haunarakli. Mana purakpa hailai kaya. Laimangduda thamduna borninari. Arnab, Thaibi ge makut adu tapna sambirakli. Thaibi mi ge mamang oibaduda ikaibana makuttu satokna bohotne. Adubu ngamdre chena hekta paisenkre. As, yamba, kaino doidubo? Amda languse. Angang machaya mali. Is, hanubia. Langanu ko, tumin layo. Asumna makut sambiduna laimangduda punna changminarai. Lai senaba ahalladu mabani bu ubada haraw nungsina kausinbiragli. Isi, bijani dana sidalaw khurumna law. Nupanduna yet thangduna nupiduna oi thangduna pukning changna khurumminari animak. Loiraduna thorakminari. Loiraba natro? Hai, loiri. Adudi yumna tatamasidana. Tanjaduda memton sujanglagduna. Nugsase sagale. Nabani yumna jatke sujalam. Imana laigi jakto pubiraagi. Memton subahay amani do hairamlaga jangkre. Mabani supuna thorak minari. Arnab sumagi khungop tutong shiladuna hairai. Jalasira. Aingi hosto kahalay grabanu khangde. Maya marakseda. Arnab sujang selagduna Thaibi ki hills adu thibiragli. Sinatro. Mani. Arnab praprup jang selagduna makadap git famtek aduga Thaibi da khong thangala o haina ingit tawrai. Thaibi mamay khanglawlaw thorakli. Lat tawraduna. Kaino yamba? Ay adum tongi. Sene, nugsasay ni. As, yamba, kaino doidubo? Miro yengnare eba. Ay nalamhinu na haiba na draw. Ay sauragdungayda sa tanggalo. Thaibi shu anam kan manupani khangbana wa makhatada makongdu phat thangaduna hilsa du tongjin halli. Tungda lakliba nupising adu mamit khanglawlaw thokduna yengnari. Arnab, Thaibi gana tonduda magi khodombiduna kak tharaduna. Lamhen bisiri. Society asida khwairagi chawraba mafam ama kalli ngasi maksu. Nupibo jingthabiba duhatpibagi chatnabi ama. Phazaba wahaina thogatpiba thongna hapibadi masing yamna tangkhre.
ꯃꯤꯒꯤ ꯑꯁꯣꯏꯕ ꯆꯤꯡꯊꯣꯛꯇꯨꯅ ꯃꯆꯥꯛ ꯈꯥꯏꯅ ꯈꯥꯏꯅ ꯁꯟꯗꯣꯛꯅ ꯅꯩꯅꯕꯗꯤ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯈ꯭ꯔꯦ ꯂꯩꯕꯥꯛꯁꯤꯁꯨ꯫ ꯃꯤꯒꯤ ꯃꯆꯤꯟ ꯍꯥꯏꯁꯤꯅꯕꯨ ꯑꯐꯕ ꯉꯥꯡꯂꯔꯣꯏꯅ ꯉꯥꯡꯗ꯭ꯔꯕꯗꯤ ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯕꯁꯨ ꯃꯤ ꯑꯗꯨꯒꯤ ꯐꯠꯇꯕ ꯑꯃ ꯍꯦꯛꯇ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯀꯣꯊꯣꯛꯇꯨꯅ ꯄꯨꯊꯣꯔꯛꯄ ꯉꯝꯃꯤ꯫ ꯑꯔꯅꯥꯞꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯤꯜꯁ ꯇꯣꯡꯕꯤꯕ ꯑꯗꯨ ꯎꯔꯒ ꯇꯨꯡꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯏꯀꯥꯏꯒꯗ꯭ꯔꯥ ꯋꯥꯈꯜ ꯈꯔ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯊꯕꯥꯛꯇꯨꯝ ꯌꯩꯔꯗꯨꯅ ꯏꯃꯥꯏ ꯀꯔꯤ ꯃꯇꯧꯅꯤꯒꯦ ꯁꯤꯗꯤ? ꯏꯁ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯉꯝꯊꯦ ꯈꯪꯗ꯭ꯔꯦꯗꯅ꯫ ꯑꯃꯅ ꯑꯃꯨꯛ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯤ ꯑꯣꯏꯅ ꯎꯗꯕꯩ ꯃꯑꯣꯡꯅꯤꯅꯦ ꯃꯣꯏꯁꯤꯗꯤ꯫ ꯃꯣꯏ ꯏꯝꯐꯥꯜꯗ ꯃꯦꯟꯃꯥꯟ ꯇꯥꯟꯅꯗꯕꯤ ꯂꯝꯆꯠꯇꯣ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯗ ꯇꯧꯔꯛꯂꯤꯕꯅꯤꯅꯦ꯫ ꯈꯨꯜꯁꯤꯒꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯂꯩꯀꯥꯏ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯇꯩ ꯏꯅꯥꯎ ꯅꯛꯁꯤꯟꯅꯔꯒ ꯆꯠꯄ ꯐꯥꯎꯕ ꯉꯝꯖꯗꯦꯅꯦ ꯑꯩꯈꯣꯏꯗꯤ꯫ ꯊꯥ ꯑꯃꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃ ꯄꯤꯔꯗꯨꯅ ꯃꯈꯣꯏꯕꯨ ꯁꯦꯟꯅꯔꯣ ꯍꯥꯏꯅ ꯊꯝꯕ ꯃꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦ ꯇꯧꯔꯤꯕ ꯃꯇꯧꯗꯨ꯫ ꯃꯌꯨꯝꯗꯗꯤ ꯊꯕꯛꯅ ꯃꯩ ꯍꯧꯈꯩ ꯆꯤꯜꯂꯝꯒꯅꯤ꯫ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯎꯐꯨꯜꯅ ꯈꯨꯔꯨ ꯌꯧꯔꯝꯂꯅꯤ꯫ ꯑꯐꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯧꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯆꯤꯟꯊꯤꯕꯤꯁꯤꯡ ꯑꯗꯨꯕꯨ? ꯁꯦꯝꯗꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯆꯠꯅꯕꯤ ꯑꯃꯅ ꯀꯟꯅ ꯍꯦꯛꯇ ꯀ꯭ꯔꯛ ꯂꯥꯛꯁꯤꯟꯈ꯭ꯔꯕꯅꯤ ꯏꯔꯝꯗꯝ ꯑꯁꯤꯗ꯫ ꯏꯁꯥ ꯑꯩ ꯍꯥꯏꯕ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯃꯗꯣꯝ ꯇꯠꯈꯤꯒꯅꯤ ꯑꯀꯟꯕ ꯀꯤꯁꯤ ꯑꯗꯨꯁꯨ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯌꯥꯝꯅ ꯂꯥꯞꯅ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ꯫ ꯑꯣꯏꯊꯣꯛꯂꯔꯣꯏ, ꯃꯨꯠꯄ ꯅꯥꯏꯗ ꯂꯩꯍꯧꯔꯒꯅꯤ ꯆꯔꯣꯜ ꯁꯨꯔꯣꯜ ꯐꯥꯎꯕ꯫ ꯕꯤꯆꯥ, ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯗꯨꯁꯨ ꯑꯅꯤꯃꯛ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯤ꯫ ꯂꯟꯆꯦꯟꯕ ꯐꯩꯖꯣꯝꯗꯨꯒ ꯅꯣꯛꯃꯤ ꯂꯥꯏꯒꯤ ꯍꯩꯔꯨꯛ ꯈꯔ ꯃꯈꯨꯠꯅ ꯄꯥꯏꯔꯛꯂꯤꯕ ꯑꯗꯨ ꯇꯞꯅ ꯄꯤꯔꯛꯂꯤ꯫ ꯑꯦ ꯇꯥꯇꯣ, ꯂꯥꯏ ꯈꯨꯔꯨꯝꯃꯕ? ꯍꯣꯏ ꯈꯨꯔꯨꯝꯃꯤ꯫ ꯑꯩꯗꯤ ꯅꯪ ꯂꯥꯛꯅꯤꯁꯨ ꯈꯪꯗꯦ꯫ ꯌꯥꯝ ꯅꯨꯡꯁꯤꯗ ꯁꯨꯃꯥꯏꯅ ꯂꯥꯞꯅ ꯄꯥꯟꯈ꯭ꯔꯒ ꯈꯨꯜꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯎꯕ ꯂꯥꯛꯄꯤꯕꯁꯤꯁꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯍꯩꯔꯨꯛ ꯑꯗꯨ ꯊꯣꯏꯕꯤꯗ ꯄꯤꯔꯛꯂꯤ꯫ ꯊꯣꯏꯕꯤꯁꯨ ꯊꯃꯣꯏꯗ ꯑꯃꯛꯄ ꯀꯔꯤꯁꯨ ꯌꯥꯎꯗ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯂꯧꯏ꯫ ꯌꯨꯝꯗ ꯍꯜꯂꯗꯣꯏꯔꯥ? ꯍꯟꯈꯤꯔꯣꯏ, ꯇꯞꯅ ꯍꯟꯗꯣꯏꯅꯦ꯫ ꯑꯣ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯃꯥ ꯂꯣꯏꯕ꯭ꯔꯥ ꯇꯦꯡꯉꯨꯈꯤꯒꯦ꯫ ꯍꯣꯏ꯫ ꯂꯟꯆꯦꯟꯕꯁꯨ ꯆꯠꯈ꯭ꯔꯦ꯫ ꯄꯪꯂꯥꯞ ꯂꯥꯞꯄ ꯑꯣꯏꯗꯕꯅ ꯈꯣꯡꯅ ꯑꯅꯤꯗꯨꯁꯨ ꯂꯥꯛꯃꯤꯟꯅꯩ꯫ ꯅꯕꯨꯡ ꯁꯥꯕꯁꯤꯁꯨ ꯃꯔꯧ ꯂꯩꯕꯣ? ꯊꯣꯏꯕꯤ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯀꯩꯕꯨꯅ ꯍꯥꯏꯁꯦ? ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯍꯥꯏꯅꯈꯤꯕ ꯅꯠꯇꯦ꯫ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯀꯔꯤꯁꯨ ꯌꯦꯡꯅꯈꯤꯗꯦ꯫ ꯅꯨꯄꯤ ꯃꯥꯗꯤ ꯏꯆꯝ ꯆꯝꯅ ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯍꯔꯥꯎ ꯇꯧꯈꯤꯕ ꯈꯛꯅꯤ꯫ ꯀꯔꯝꯅꯁꯨ ꯇꯧꯔꯣꯏ ꯂꯟꯆꯦꯟꯕꯕꯨ ꯃꯥꯅ꯫ ꯑꯗꯨꯕꯨ ꯑꯔꯅꯥꯞꯇꯤ ꯃꯔꯝ ꯆꯥꯔꯤꯕ꯭ꯔꯥ ꯆꯥꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯩꯈꯨ ꯈꯤꯇꯪ ꯀꯥꯔꯛꯂꯤꯕ ꯑꯗꯨ꯫ ꯀꯩꯝꯇ ꯍꯥꯏꯗꯦꯗ, ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯅꯤꯗ ꯅꯣꯏ ꯁ꯭ꯋꯥꯏꯁꯤ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯗꯤꯅꯦ ꯃꯤ ꯂꯣꯏꯅ ꯐꯕꯅꯤ, ꯏꯆꯝ ꯆꯝꯖꯕꯅꯤ ꯈꯨꯟꯖꯥꯁꯤꯡꯁꯨ꯫ ꯁꯥꯊꯤꯅ ꯐꯩꯀꯣ, ꯌꯥꯝ ꯊꯤꯅ ꯆꯨꯝꯃꯤ, ꯌꯥꯝ ꯊꯤꯅ ꯆꯨꯝꯃꯤ꯫ ꯑꯁ ꯀꯩꯅꯣ ꯌꯥꯝꯕ, ꯀꯣꯆꯤ ꯀꯛ ꯂꯥꯎꯅ ꯂꯧꯕ ꯑꯃ ꯃꯥꯜꯂꯦ ꯋꯥꯍꯩꯗꯣ꯫ ꯑꯩ ꯀꯜꯂꯛꯄ ꯐꯥꯎꯂꯛꯀꯅꯨꯀꯣ, ꯁꯤꯗ ꯌꯥꯅꯁꯤ꯫ ꯊꯣꯏꯕꯤꯗꯨ ꯅꯨꯄꯥꯗꯨꯗ ꯄꯩꯔꯞ ꯌꯦꯡꯉꯤ꯫ ꯀꯩꯅꯣ ꯁꯤ ꯂꯧꯔꯨꯕꯩꯔꯣ? ꯃꯤꯅ ꯍꯔꯥꯎ ꯄꯤꯔꯛꯑꯒ ꯂꯧꯔꯣꯏ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ? ꯑꯇꯣꯞꯄꯁꯨ ꯅꯠꯇꯦ ꯏꯕꯨꯡꯅꯦ ꯑꯁꯤ꯫ ꯄꯣꯛꯃꯤꯟꯅꯕ꯭ꯔꯥ? ꯅꯍꯥꯟꯈꯩ ꯈꯪꯗꯦꯅꯦ꯫ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇ꯭ꯔꯗꯤ ꯏꯕꯨꯡ ꯑꯣꯏꯕ ꯌꯥꯗꯕ꯭ꯔꯣ? ꯊꯣꯏꯕꯤ ꯆꯤꯟ ꯌꯥꯝ ꯈꯨꯝꯃꯤꯗ꯫ ꯊꯣꯏꯕꯤꯗꯨ ꯁꯥꯎꯅꯤꯡꯂꯛ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯦ꯫